state asigi oina ngarang ahingdagi ngasi fawbada mioi nifumdoi nauna COVID-19 gi test tawbada positive oikre nauna positive oikraba sing adu Imphal West dagi ani Thawbal dagi mari Ukhrul dagi 13 Bisnupur dagi 10 Chandel dagi mari Churachandpur dagi mari Kangpokpi dagi mari Farjol dagi ama amadi Kakching dagi amani Lup kaya na ningthaw oina sakhang khidraba leisemba sana jawba hayeng pangthokadoriba 18 suba the Great June Uprising Day amadi Unity Day thoramda barton tawkhidre mahakna lakadoriba Rajya Sabha gi mikhalda mirep oina thorakpada akaiba karishu leite adubu ningthaw khubam asimadi atopa amada hana sinaramgadabani wafam asing asi ke krupa ta pangthokpa pawgi mifam amada 18 suba the Great June Uprising Day Unity Day gi Observance Committee gi Chairman Sunil Karam na phongdorakhibani Rajya Sabha gi MP Mikhalda Saruk yagadoriba Manipur gi ningthau Lesemba Sana Zawbabu Rongmai Naga Council gi President Kenan Kamai amasung People Progressive Council gi Chairman Namai Zangai Pamai gi luchingba team amana pukning thawat khibaga loinana nat yoiba fi khudol tamkhrai High School Living Certificate Examination Tara Suba Position Takraba Singzamai Makha Waikhom Laikai gi Kalpana Ningombam Amadi Kunithoi Suba Position Takraba Chinga Mathak Namairakpam Laikai dagi Namairakpam Bimina Position Laurakpada Speaker Waikhem Changi Loinabi Yumnam Ongbi Joybalaga Loinana Yum da Chatuna Silgi Angamba Matenga Loinana Pukning Thawakrai Langthabal Kendra COVID-19 Relief Committee da Kharibam Ibom Chana Lupa Lak Ani Helena na Lupa Lising Tara Amadi Chaurakna Miyoi Kuntra Mangaromna Mateng Pangbirakpagidamak Langthabal AC MLA Karam Shyamna Tawbimal Khangba Amadi Thagat Pafongdurakli Moirang Bloki Manung Chana Laiba HIV Sagona na Hingliba Mapuroiba Laikhidraba Sing Amadi Kana Laizadraba Awaba Taraba Miyoi Yankhaida Impulse NGOs Network New Life Foundation Manipur Children Forum Bisnupur Childline Bisnupur Amadi Bisnupur Network of Positive Peoples Legal Aid Clinic Thamna Popiga Puna Kusamnaduna Chanaba Tengbang Polam Singal Loinana Akhanaba Miyoi Singda ART Hidak Sing Ngasi Moirang Khumam Mamdota Yanthokre